ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯨꯡꯁꯤꯊꯣꯏꯕꯤ 52 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯍꯦꯟꯖꯥꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩꯒ ꯊꯥꯅꯤꯜꯒꯗꯨ ꯄ꯭ꯔꯦꯝꯂꯇꯥꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯃꯈꯣꯡꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯃꯀꯣꯛꯇꯨꯅ ꯅꯥꯀꯟꯒꯤ ꯄꯤꯂꯔꯗ ꯉꯥꯗꯨꯅ ꯎꯡꯂꯒ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯁꯅꯥꯔꯩ ꯅꯨꯡꯉꯥꯏꯇꯕ ꯈꯪꯐꯥꯎ ꯐꯥꯎꯔꯛꯑꯦ ꯊꯥꯅꯤꯜꯗꯨ ꯆꯪꯁꯤꯜꯂꯛꯑꯒ ꯇꯞꯅ ꯄ꯭ꯔꯦꯝꯂꯇꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯑꯦ ꯏꯅꯦ ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯔꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯄ꯭ꯔꯦꯝꯂꯇꯥ ꯋꯥꯉꯥꯡꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯂꯩ ꯁꯅꯥꯔꯩꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯦꯝꯂꯇꯥ ꯏꯆꯥꯕꯦꯝ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯋꯥꯈꯜꯗꯨ ꯁꯨꯝ ꯈꯟꯖꯤꯜꯂꯒꯗꯤ ꯅꯪ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯅꯦ ꯄ꯭ꯔꯦꯝꯂꯇꯥꯗꯣ ꯃꯈꯣꯜꯗꯨ ꯅꯤꯛꯂꯤ ꯉꯁꯥꯏꯗꯣ ꯃꯃꯥ ꯑꯩꯉꯣꯟꯗ ꯎꯏꯅꯖꯔꯝꯕꯅꯤ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯀꯤꯖꯔꯝꯕꯅꯤ ꯏꯆꯥꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯅꯤ ꯃꯥꯅ ꯅꯨꯡꯁꯨꯛ ꯅꯨꯡꯁꯥꯡꯅꯗꯨꯅ ꯎꯡꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗꯈꯔ ꯐꯅꯕ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯈꯔ ꯊꯣꯛꯎꯖꯣ ꯍꯥꯏꯗꯅ ꯅꯝꯗꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯗꯣ ꯌꯨꯝꯗ ꯍꯜꯂꯛꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯤ ꯍꯜꯂꯛꯇ꯭ꯔꯦ ꯏꯆꯦꯝꯁꯦ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯏꯜꯂꯤꯕ ꯐꯤꯖꯤꯗꯨ ꯄꯥꯏꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯁꯈꯤꯁꯨ ꯇꯟꯖꯥꯗꯨꯗ ꯃꯈꯨꯠꯇ ꯆꯥꯛꯀꯤ ꯄ꯭ꯂꯦꯠ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯄ꯭ꯔꯦꯝꯂꯇꯥ ꯆꯥꯛꯁꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯏꯆꯦ ꯑꯩ ꯆꯥꯈꯤꯔꯣꯏ ꯏꯆꯥꯅ ꯃꯃꯥ ꯍꯥꯏꯗꯅ ꯀꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯆꯥꯛ ꯆꯥꯈꯤꯔꯣꯏ ꯊꯥꯅꯤꯜ ꯁꯈꯤꯗꯒꯤ ꯆꯥꯛꯀꯤ ꯄ꯭ꯂꯦꯠꯇꯨ ꯂꯧꯔꯒ ꯏꯅꯦ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏꯌꯦ ꯕꯦꯝꯁꯨ ꯌꯥꯝ ꯊꯨꯅ ꯐꯒꯠꯂꯛꯑꯗꯕꯅꯤ ꯁꯦ ꯆꯥꯛꯁꯦ ꯈꯖꯤꯛ ꯆꯥꯁꯤꯟꯁꯦ ꯄ꯭ꯔꯦꯝꯂꯇꯥ ꯆꯥꯔꯣꯏ ꯍꯥꯏꯕꯒꯨꯝ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯏ ꯊꯥꯅꯤꯜꯅ ꯏꯅꯦ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯆꯥꯁꯤꯁꯦ ꯑꯩ ꯏꯟꯒꯦꯕ ꯄ꯭ꯔꯦꯝꯂꯇꯥꯗꯣ ꯆꯥꯔꯣꯏ ꯍꯥꯏꯗꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯏ ꯊꯥꯅꯤꯜꯁꯨ ꯆꯥꯛꯇꯨ ꯀꯣꯊꯗꯨꯅ ꯇꯣꯠꯂꯒ ꯄ꯭ꯔꯦꯝꯂꯇꯥꯗ ꯏꯟꯕꯤꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯑꯩꯒꯤꯗꯤ ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯩ ꯍꯦꯛ ꯄꯣꯛꯄꯗ ꯑꯩꯒꯤ ꯕꯕꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯅ ꯒ꯭ꯔꯦꯖꯨꯋꯦꯠꯀꯤ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯑꯅꯥꯕ ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯏ ꯑꯗꯨꯒꯤ ꯇꯨꯡꯗ ꯏꯃꯥꯁꯤ ꯁꯅꯥꯔꯩꯒ ꯊꯦꯡꯅꯈꯤ ꯅꯣꯡꯃ ꯀꯩꯊꯦꯜꯗ ꯑꯗꯨꯗꯒꯤ ꯑꯩꯅ ꯏꯃꯥꯁꯤꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕꯤ ꯏꯃꯥꯒꯨꯝ ꯈꯟꯈꯤ ꯋꯥꯔꯤꯗꯨ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯅꯥꯔꯩꯒꯤ ꯀꯣꯜ ꯂꯥꯛꯑꯦ ꯍꯩꯃꯥ ꯑꯩꯈꯣꯏ ꯁꯅꯥꯅꯤꯅꯦ ꯀꯩ ꯍꯥꯏꯔꯤꯖꯥꯠꯅꯣ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯦ ꯍꯜꯂꯣ ꯁꯅꯥ ꯅꯪꯕꯨ ꯌꯨꯝ ꯍꯜꯂꯛꯑꯕꯣ ꯐꯣꯟꯗꯨꯗꯒꯤ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯅ ꯃꯈꯥꯗ ꯍꯥꯏꯊꯔꯛꯏ ꯊꯥꯅꯤꯜ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄ꯭ꯂꯦꯠꯇꯨ ꯅꯥꯀꯟꯗ ꯊꯝꯈꯤꯗꯨꯅ ꯏꯃꯥꯁꯦ ꯏꯅꯦ ꯑꯗꯨꯗꯒꯤ ꯏꯁꯤꯡꯒꯤ ꯒ꯭ꯂꯥꯁꯇꯣ ꯑꯝꯇ ꯄꯤꯕꯤꯔꯛꯎꯕ ꯄ꯭ꯔꯦꯝꯂꯇꯥꯁꯨ ꯄꯥꯈꯠꯅ ꯏꯁꯤꯡꯒꯤ ꯒ꯭ꯂꯥꯁꯇꯨ ꯄꯤꯔꯛꯏ ꯁꯈꯤꯅ ꯏꯃꯨꯡꯗ ꯑꯝꯇ ꯍꯥꯟꯅ ꯄꯨꯁꯤꯟꯅꯕ ꯇꯧꯁꯦ ꯍꯣꯏꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯁꯅꯥꯔꯩꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯏ ꯊꯥꯅꯤꯜ ꯁꯅꯥꯔꯩꯒꯤ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯇꯧꯔꯛꯏꯕ ꯀꯣꯜꯗꯨ ꯑꯃꯨꯛ ꯀꯣꯜ ꯕꯦꯛ ꯇꯧꯏ ꯐꯣꯟꯗꯨꯗꯒꯤꯅꯤ ꯍꯜꯂꯣ ꯁꯅꯥ ꯁꯤꯒꯤ ꯐꯣꯟꯒꯤ ꯃꯄꯨꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯊꯥꯅꯤꯜꯅ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣই ꯁꯅꯥ ꯀꯩꯗꯧꯔꯒꯦ ꯐꯣꯟ ꯄꯥꯏꯕꯤꯔꯛꯏꯁꯦ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯐꯣꯟꯁꯤꯒꯤ ꯃꯄꯨꯁꯦ हाईवे लंबीदा एक्सीडेंट थोकमबदगी हौजिक अनक्पा हॉस्पिटल अमदा पुखले यारगदी खरा खजिक थुना लाक्पियुबा कइनो हाइसिबो अखोइ सनाबो करी एक्सीडेंट कॉल द फट कागा मागी नुपागी नंबर दुदा अमु कॉल तवे हेलो यामुंगचा हौजिक मक मणिपुर थोकपिरो अखोइ सनादो एक्सीडेंट थोकपदगी खरा खजिक सेरियस ताना लेरि हाय अमुक्ता थुना थोकपिरो उबा
ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯌꯥꯔꯒꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯂꯦꯟ ꯑꯃꯗ ꯊꯣꯛꯂꯛꯑꯒꯦ. ꯀꯣꯜꯗꯣ ꯑꯃꯨꯛ ꯊꯝꯈ꯭ꯔꯕ ꯇꯣꯡ ꯏꯅꯦ ꯏꯃꯥ ꯁꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯩꯖꯔꯁꯅꯨ. ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯔꯦꯟ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯒꯗꯤ ꯐꯖꯅ ꯁꯦꯟꯅꯕꯤꯔꯝꯃꯣ. ꯄ꯭ꯔꯦꯝꯂꯇꯥꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ. ꯍꯣꯏ 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 ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ. ꯊꯥꯅꯤꯜꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯑꯦ. ꯀꯥꯎꯟꯇꯔ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯤꯁꯇꯔ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯦꯛꯁꯤꯗꯦꯟꯒꯤ ꯄꯨꯈꯠꯈꯤꯕꯗꯣ ꯀꯗꯣꯝꯗꯅꯣ? ꯑꯁꯣꯝ ꯋꯥꯔꯗꯅꯦ. ꯊꯥꯅꯤꯜꯁꯨ ꯆꯦꯟꯆꯠ ꯇꯧꯅ ꯂꯥꯛꯑꯦ. ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯄꯨꯈꯠꯄꯤꯔꯝꯕꯗꯨ ꯅꯠꯇ꯭ꯔꯥ? ꯃꯥꯅꯦ. ꯀꯃꯥꯏ ꯇꯧꯔꯦ? ꯃꯅꯨꯡꯗ ꯏꯟꯁꯤꯟꯈ꯭ꯔꯦ. ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯦꯛꯁꯤꯗꯦꯟꯁꯦ? ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯖꯍꯧꯗ꯭ꯔꯦ. ꯑꯩꯁꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯅꯥꯀꯟꯒꯤ ꯎ ꯑꯃꯗ ꯊꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄꯨꯈꯠꯆꯔꯛꯄꯅꯦ. ꯊꯥꯅꯦꯜꯗꯣ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯅꯤꯡꯊꯦꯝꯁꯨ ꯁꯟꯇꯣꯁꯀ ꯇꯧꯗꯨꯅ ꯃꯐꯝꯗꯨꯗ ꯂꯥꯛꯏ. ꯊꯥꯅꯦꯜ ꯑꯩꯈꯣꯏ ꯁꯅꯥ ꯀꯝꯗꯧꯔꯦ? ꯊꯥꯅꯦꯜ ꯃꯀꯣꯛꯇ ꯐꯤꯅ ꯍꯥꯏꯔꯞ ꯆꯤꯡꯈꯠꯂꯦ. ꯑꯗꯨꯒ ꯄꯥꯕꯨꯡ ꯃꯅꯨꯡꯗ ꯗꯣꯛꯇꯔꯁꯤꯡꯅ ꯀꯟꯅ ꯌꯦꯡꯁꯤꯜꯂꯤ. ꯏꯁ ꯀꯔꯤ ꯗꯁꯥꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯌꯥꯝꯕꯨꯡꯆꯧꯒ ꯄꯥꯕꯨꯡꯆꯧꯒꯁꯨ ꯊꯣꯛꯂꯛꯅꯕ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯅꯦ. ꯐꯔꯦ. ꯇꯥꯟꯖꯥꯗꯨꯗ ꯗꯣꯛꯇꯔꯁꯨ ꯊꯣꯛꯂꯛꯑꯦ. ꯅꯤꯡꯊꯦꯝꯁꯨ ꯆꯪꯁꯤꯟꯗꯨꯅ ꯗꯣꯛꯇꯔ ꯀꯃꯥꯏ ꯇꯧꯔꯦ? ꯗꯣꯛꯇꯔꯗ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯒ ꯑꯩꯒꯤ ꯔꯨꯝꯗ ꯂꯥꯛꯄꯤꯔꯣ. ꯊꯥꯅꯦꯜꯒ ꯅꯤꯡꯊꯦꯝꯒꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯅꯗꯨꯅ ꯗꯣꯛꯇꯔꯒꯤ ꯌꯨꯝꯗꯨꯗ ꯆꯪꯉꯛꯑꯦ. ꯁꯤꯗ ꯐꯝꯕꯤꯌꯨ. ꯗꯣꯛꯇꯔ ꯑꯩꯒꯤ ꯏꯆꯥꯒꯤꯁꯤꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯣꯏ. ꯇꯞꯅ ꯐꯒꯠꯂꯛꯀꯅꯤ. ꯊꯥꯅꯦꯜꯅ ꯀꯌꯥꯝ ꯀꯨꯏꯅꯗꯤ ꯆꯪꯒꯅꯤ ꯗꯣꯛꯇꯔ? ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. ꯋꯥꯍꯩꯗꯨꯗ ꯊꯥꯅꯦꯜꯒ ꯅꯤꯡꯊꯦꯝꯒꯗꯣ ꯌꯦꯡꯅꯩ. ꯅꯤꯡꯊꯦꯝꯅ ꯗꯣꯛꯇꯔ ꯃꯄꯥꯟꯂꯣꯝꯗ ꯄꯨꯔꯒ ꯂꯥꯌꯦꯡꯕꯗꯤ ꯀꯔꯤ ꯀꯥꯏ? ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ. ꯅꯣꯏꯒꯤ ꯑꯄꯥꯝꯕꯅꯤ. ꯑꯗꯨꯝ ꯄꯨꯗꯨꯅ ꯌꯦꯡꯒꯦꯁꯨ ꯌꯦꯡꯕꯤꯌꯨ. ꯁꯤꯗꯕꯨ ꯂꯥꯌꯦꯡꯂꯕꯁꯨ ꯑꯥꯗꯕꯨ ꯂꯥꯌꯦꯡꯂꯕꯁꯨ ꯆꯞ ꯃꯥꯟꯅꯒꯅꯤ. ꯗꯣꯛꯇꯔꯗꯨꯒ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯔ ꯈꯟꯅꯔꯕ ꯃꯇꯨꯡ ꯑꯅꯤꯗꯣ ꯊꯣꯛꯂꯛꯑꯦ. ꯏꯃꯧꯕꯦꯝꯃ ꯅꯪ ꯌꯨꯝꯗ ꯆꯠꯂꯒ ꯐꯤ ꯀꯩꯀꯩ ꯌꯣꯝꯃꯨꯔꯣ. ꯃꯄꯥꯟꯗ ꯑꯣꯏꯅ ꯄꯨꯔꯁꯤ. ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯗꯤ ꯐꯗꯕ ꯌꯥꯗꯕꯅꯤꯅꯦ. ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯕꯁꯨ ꯅꯪ ꯄꯥꯕꯨꯡꯒꯤ ꯋꯥꯈꯜꯁꯤ ꯂꯩꯇꯥꯗꯦꯅꯦ. ꯍꯣꯏ ꯄꯥꯕꯨꯡ ꯆꯠꯄꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ. ꯅꯃꯥꯁꯤꯗꯤ? ꯁꯅꯥꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯣꯟꯊꯔꯛꯄꯗꯒꯤ ꯃꯤ ꯈꯔꯗ ꯁꯦꯟꯅꯍꯜꯂꯝꯃꯦ. ꯑꯩ ꯂꯧꯕꯤꯔꯨꯔꯒꯦ ꯄꯥꯕꯨꯡ. ꯍꯣꯏ. ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯤꯕ ꯔꯣꯕꯔꯠꯇꯣ ꯂꯩꯕ ꯌꯥꯗ꯭ꯔꯦ. ꯈꯨꯗꯛꯀꯤ ꯐ꯭ꯂꯥꯏꯠ ꯂꯩꯔꯤꯕ ꯍꯥꯏꯗꯅ ꯆꯦꯛ ꯇꯧꯏ. ꯑꯗꯨꯕꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ. ꯄ꯭ꯔꯦꯝꯅ ꯍꯌꯦꯡ ꯑꯣꯏꯅ ꯉꯟꯇꯥꯅ ꯆꯠꯂꯁꯤ. ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ. ꯀꯔꯤꯅꯣ ꯇꯧꯒꯗꯣꯏꯁꯤꯕꯣ? ꯃꯃꯥꯗꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ? ꯔꯣꯕꯔꯠꯅ ꯄꯥꯈꯠꯅ ꯁꯣꯟꯖꯕꯗꯨꯗ ꯄ꯭ꯔꯦꯝꯁꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯑꯦ. ꯋꯥꯈꯜꯁꯨ ꯈꯖꯤꯛ ꯌꯥꯡꯊꯣꯛꯅ ꯂꯩꯌꯨ. ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯑꯗꯨꯒ ꯐꯖꯅ ꯍꯌꯦꯡꯗꯣ ꯆꯠꯂꯁꯦꯕ. ꯔꯣꯕꯔꯠꯇꯣ ꯃꯈꯨꯠꯅ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ. ꯏꯊꯥ ꯊꯥꯖꯗꯅ ꯃꯄꯥ ꯀꯦꯁꯣꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯅꯦꯂꯨꯗꯣ ꯍꯥꯏꯐꯦꯠ ꯉꯛꯅ ꯄꯥꯏꯈꯠꯂꯦ. ꯍꯦꯂꯣ. ꯐꯣꯟꯗꯒꯤꯅꯦ. ꯏꯆꯥ ꯊꯣꯏꯕꯤ. ꯀꯧꯔꯛꯏꯕ ꯃꯤꯡꯒꯧꯗꯨꯗ ꯅꯦꯂꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ. ꯋꯥꯗꯤ ꯉꯥꯡꯗ. ꯇꯥꯕ꯭ꯔꯣ ꯏꯆꯥ ꯊꯣꯏꯕꯤ? ꯏꯆꯦ ꯀꯞꯄꯤꯔꯅꯦ ꯅꯪꯕꯣ? ꯅꯨꯄꯤ ꯃꯥꯟꯖꯈꯤꯗ꯭ꯔꯦꯗ. ꯅꯦꯂꯤ ꯃꯈꯨꯠꯇꯅ ꯃꯄꯤꯗꯣ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯀꯩ ꯂꯩꯕꯒꯤꯅꯣ? ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯅꯪ ꯇꯥꯃꯣꯒ ꯍꯌꯦꯡꯗꯣ ꯊꯣꯛꯂꯛꯑꯅꯤ. ꯑꯗꯨꯒꯤ ꯄꯥꯎ ꯍꯥꯏꯔꯛꯄꯅꯦ. ꯀꯩꯒꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ? ꯑꯩ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯗꯕ ꯃꯈꯩ ꯃꯤꯔꯝꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯀꯔꯤꯒꯤ ꯈꯨꯗꯛꯇ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯤꯕ? ꯍꯩꯃꯥ ꯑꯗꯨꯗꯤ ꯊꯕꯛꯅ ꯌꯥꯗꯕꯒꯤꯅꯤꯅꯦ ꯅꯪꯕꯣ. ꯌꯥꯗꯕꯒꯤ ꯌꯥꯗꯕ? ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯥꯍꯟꯈꯤꯗꯕ ꯀꯩꯗꯧꯔꯒꯦ? ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯥꯍꯟꯈꯤꯗꯕ
Kari kaige. Icha Thoibi. Kaurakano. Taningde. Uyungsi leitaba. Thamoi pandaba nakhoi. Changjapum aigi yumsi leite. Nakhoi kanano haiba. Ai khangde. Aduk yauna waraurabra. Icha Thoibi. Wa ambu khaibada. Bab tanase. Aidi lamja sarane. Aigi ima ipa leite. Ibungsu leite. Nakhoi bo aigi ima ipa ni haibada. Ai ikai pirup khumgani. Handaki wadada keso tu saun hari e. Kanada no ha. Kanada no nang hari ba wado. Nama okto bidugi. Machani haibada chapchai ni nangso. Neli do thamoi chakna mapi ira chala e. Kontok to khajik sawa mana haira e. Aigi imana Kanada oktrage. Ha. Kanada oktrage. Layoy krabi aigi mabu panbagi hak nangonda macha aina pide. Sauri ba kaido nine. Nama oktabi haibaduda. Oktabi haize batabani. Masana. Aigi imana oktabi oiradi. Nangna oktabatari. Oi. Nangbu ipani haibada. Miyamangda maise thambam leite. Nangi nacha oina puuba aise laibak thibini. Hai. Wa makha yam tagano. Hayeng akhoi tholakani. Room arrange tawraga thamamo. Nelly da sauba sum hengala e. Mapani haiba kawba makai haira e. Nangi yumsida hak amata leite. Nana laktuna changakpagi ayabaso aina pide. Yumsigi yumburambi aina yade. Hai. Kop macha nang na lairiba yumdo kanagino. Ha. Kanagino odo. Aigini. Khangaba. Aigini. Ha. Kari. Aina lairiba yumse nangine haiba. Nakhoidagi aina paisa kaya lauduna yumse laibada mateng laugige. Lauradi kaya no hairo. Ayawsik maksinge. Yum ingkol pumnamak nakhoi na pa na chana yung thokiduna. Ay di nupini karisu kanaba phangloi khanduna hundok piramba natro. Ha. Aduga karigi. Mapusa aduna wangangle. Taningde. Chimbalda khoi ta iduna harakliba wado. Ay taningde. Phai. Yengna badare dana. Keso kanano nang namithit na yengo. Nelly so usitana ngaire ay. Yenge. Kumhay yengbagong. Keso wa makha tadana go da fatka ke. Ngasaydagi wari pumbatari ba Anju. Tap na Nelly gi manakta changla e. Anju changlak pa ubadada Nelly so. Ay ma. Tumju ba nang ba? Anju umhay bago makok tunomi. Tengi. Tumtho uro tana. Ngasi di tuminare seche. Nelly, Anju da yenga e. Anju su kirup yengduna. Lerami. Matawdo na Nelly so. Kakala ose. Anju, tap na pabung duda kakatuna. Blanket ama, kwang yung nasupi. Aduga. Che. Ay na hujik takir ba dubo. Asing baro. Kanada bada. Kok tadaduna. Lairano. Pungsi tengle. Tumna ba tawro. Anju sa upay laita. Tap na mamito isin kray. Keso na. Thoiba. Loyang baso. Hayeng Manipurda thok na batawse. Irangse khara nimtharaga thokse pabong. Ipa ijabo masakhang bamiso pak na lairoi. Aduna kaisu tawroi. Thokrase dom. Shyam Kumar na bababu masakhang lidude. Aduna parak tarakane. Haima. Ado oiragaso Shyam Kumar na di tawriba thabakse ekhoina ni haiba kaisu khangloi ne nangbo. Loyamba famlambadagi hagwattuna khanase. Wahaido hairamduna magi ka lairiba domda changkre. Mathangi numitni thanil hoi tawduna hiyangambu mapalamda punaba marang tawre. Yamungcha kai watli yaradra. Yarane.
ꯆꯠꯅꯕ ꯇꯧꯁꯤ. ꯈ꯭ꯔꯤꯁꯇꯤꯗꯤ? ꯃꯕꯣꯛꯀ ꯂꯩꯔꯝꯒꯅꯤꯌꯦ. ꯅꯤꯡꯊꯦꯝꯁꯨ ꯆꯪꯉꯛꯇꯨꯅ ꯍꯥꯏ ꯂꯣꯏꯔꯕ ꯄꯣꯠ ꯆꯩ ꯄꯨꯅꯕꯁꯤꯡꯗ. ꯊꯥꯅꯤꯜꯅ ꯂꯣꯏꯔꯦ ꯄꯥꯕꯨꯡ. ꯁꯅꯥꯔꯩꯗꯨ ꯈ꯭ꯔꯤꯁꯇꯤꯕꯨ ꯄꯝꯗꯨꯅ ꯊꯣꯛꯂꯛꯑꯦ. ꯅꯤꯡꯊꯦꯝꯅ ꯆꯠꯅꯕ ꯇꯧꯔꯁꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯍꯤꯌꯥꯡꯉꯝꯕꯕꯨ ꯃꯄꯥꯟ ꯂꯝꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯕ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯅꯕ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯦ. ꯑꯕꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯟꯇꯣꯁꯇ ꯀꯣꯜ ꯇꯧꯏ. ꯍꯦꯜꯂꯣ ꯁꯟꯇꯣꯁ. ꯐꯣꯟꯗꯒꯤꯅꯤ. ꯇꯥꯏꯗ ꯑꯕꯤ. ꯁ꯭ꯋꯤꯇꯤꯒꯤ ꯂꯩꯐꯝ ꯈꯪꯕ꯭ꯔꯥ? ꯍꯪꯉꯛꯏꯕ ꯋꯥꯗꯨꯗ ꯁꯟꯇꯣꯁꯁꯨ ꯑꯁꯦꯡꯕꯗꯨ ꯈꯨꯝꯃꯛꯏ. ꯈꯪꯉꯤ. ꯀꯥꯏ ꯖꯒꯥꯗꯅꯣ? ꯑꯁꯣꯝ ꯂꯝꯐꯦꯜꯒꯤꯗ ꯂꯩꯕ ꯌꯨꯝꯗꯣ ꯑꯗꯨꯗꯅꯦ. ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯅꯪ? ꯆꯠꯃꯤꯟꯅꯁꯤꯗꯅ. ꯗꯥꯕꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯁꯥꯔꯕꯨ ꯂꯥꯌꯦꯡꯅꯕ ꯍꯥꯏꯗꯅ ꯄꯨꯈ꯭ꯔꯦ. ꯌꯨꯝ ꯁꯪꯒ ꯑꯣꯏꯅ ꯂꯩꯔꯤ. ꯆꯠꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ. ꯑꯣꯀꯦ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ. ꯍꯣꯏ. ꯀꯣꯜꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯑꯕꯤ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯁ꯭ꯋꯤꯇꯤꯅ ꯂꯩꯔꯤꯕꯗꯨꯗ ꯂꯥꯛꯇꯨꯅ ꯍꯤꯌꯥꯡꯉꯝꯕꯅ ꯍꯪꯈꯤꯕ ꯋꯥꯍꯪꯁꯤꯡꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯪꯉꯤ. ꯑꯕꯤꯅ ꯂꯣꯌꯨꯝꯕꯒ ꯀꯦꯁꯣꯒꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ. ꯅꯝꯕꯔ ꯆꯤꯟꯐꯥ ꯄꯨꯗꯦ. ꯐꯣꯟꯗꯤ ꯑꯥꯔꯀꯦꯅ ꯄꯥꯏꯈ꯭ꯔꯕꯅꯦ. ꯑꯕꯤ ꯁꯣꯔꯗꯨ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯏ. ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯅꯦꯂꯤꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ. ꯑꯟꯖꯨꯅ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯅꯦꯂꯤ ꯑꯃꯇ ꯎꯅꯖꯒꯦ. ꯀꯅꯥꯅꯦ ꯍꯥꯏꯖꯍꯧꯒꯦ. ꯑꯕꯤ ꯃꯥꯒꯤ ꯀꯥꯔꯠꯇꯨ ꯎꯠꯂꯛꯏ. ꯑꯟꯖꯨꯁꯨ ꯀꯥꯔꯠꯇꯨꯗ ꯌꯦꯡꯂꯒ ꯆꯪꯕꯤꯔꯛꯑꯣ. ꯁꯣꯐꯥꯁꯤꯗ ꯐꯝꯕꯤꯔꯝꯃꯣ. ꯑꯩ ꯆꯦꯆꯦ ꯑꯃꯇ ꯀꯧꯖꯔꯛꯀꯦ. ꯀꯨꯏꯗꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯦꯂꯤꯁꯨ ꯊꯣꯛꯂꯛꯑꯦ. ꯑꯕꯤꯁꯨ ꯅꯦꯂꯤꯕꯨ ꯎꯕꯗ ꯍꯧꯒꯠꯂꯛꯑꯦ. ꯅꯦꯂꯤꯅ ꯌꯥꯅꯤꯌꯦ ꯑꯗꯨꯝ ꯐꯝꯕꯤꯌꯨ. ꯑꯕꯤꯁꯨ ꯇꯞꯅ ꯐꯝꯊꯩ. ꯅꯦꯂꯤꯁꯨ ꯃꯈꯥ ꯇꯥꯅ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯑꯩꯒ ꯎꯅꯕ ꯂꯥꯛꯄꯤꯔꯤꯁꯤꯕꯣ? ꯑꯕꯤꯁꯨ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯔꯛꯏ. ꯀꯦꯁꯣ ꯍꯥꯏꯁꯤ ꯁꯣꯝꯒꯤ ꯑꯄꯣꯛꯄꯅꯤ ꯆꯨꯝꯃꯤꯀꯣ? ꯂꯣꯌꯨꯝꯕ ꯍꯥꯏꯁꯤꯅ ꯅꯪꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯕꯨꯡ? ꯃꯥꯅꯤ. ꯑꯗꯨꯕꯨ ꯑꯩ ꯃꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ. ꯁꯨꯝꯗꯧꯕꯅꯤ. ꯋꯥꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯋꯥꯟꯇꯦꯠ ꯂꯥꯎꯊꯣꯛꯇꯨꯅ ꯊꯝꯂꯕꯅꯤ. ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯪꯍꯟꯗ꯭ꯔꯦ. ꯃꯔꯝꯗꯤ ꯃꯈꯣꯏ ꯂꯣꯠꯈꯤꯕ ꯌꯥꯏ ꯍꯥꯏꯗꯅ. ꯑꯗꯨ ꯌꯥꯔꯒꯗꯤ ꯅꯦꯂꯤꯗꯒꯤ ꯃꯇꯥꯡꯁꯤꯗ ꯈꯔ ꯈꯖꯤꯛ ꯃꯇꯦꯡ ꯂꯧꯖꯅꯤꯡꯉꯤ. ꯑꯩꯅ ꯉꯝꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯖꯒꯦ. ꯏꯄꯥꯅꯤ ꯏꯕꯨꯡꯅꯤ ꯍꯥꯏꯗꯅ ꯑꯩ ꯃꯈꯣꯏꯕꯨ ꯀꯟꯈꯠꯆꯔꯣꯏ. ꯌꯥꯔꯒꯗꯤ ꯃꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯅꯕ ꯅꯦꯂꯤꯅ ꯁꯤꯟꯕꯤꯌꯨ. ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ. ꯅꯦꯂꯤꯅ ꯃꯈꯣꯏ ꯉꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯅꯦ. ꯁꯤꯗ ꯆꯪꯉꯛꯀꯗ꯭ꯔꯥ ꯆꯪꯉꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯁꯨ ꯇꯝꯕ ꯉꯝꯗ꯭ꯔꯦ. ꯃꯈꯣꯏꯅ ꯁꯤꯗ ꯂꯥꯛꯑꯒꯗꯤ ꯑꯩ ꯁꯣꯝꯗ ꯄꯥꯎ ꯍꯥꯏꯖꯔꯛꯀꯦ. ꯑꯕꯤꯅ ꯍꯣꯏ ꯑꯗꯨꯗꯤ ꯁꯤ ꯑꯩꯒꯤ ꯀꯥꯔꯠꯅꯤ. ꯂꯧꯁꯤꯟꯕꯤꯌꯨ. ꯑꯦꯅꯤꯍꯥꯎ ꯃꯈꯣꯏꯒꯤ ꯄꯥꯎ ꯂꯩꯔꯒꯗꯤ ꯁꯤꯗ ꯑꯗꯨꯝ ꯀꯣꯜ ꯑꯣꯔ ꯇꯦꯛꯁ ꯊꯥꯕꯤꯔꯛꯑꯣ. ꯉꯁꯤꯃꯛꯇꯤ ꯌꯧꯔꯛꯑꯣꯏ. ꯍꯌꯦꯡ ꯌꯧꯔꯛꯄ ꯌꯥꯏ. ꯅꯦꯂꯤꯅ ꯆꯨꯝꯃꯤ. ꯉꯁꯤꯃꯛꯇꯤ ꯌꯧꯔꯛꯀꯗꯕ ꯃꯥꯟꯗꯦ.